Sanctuary Nainabagi Thoromasid the Mayam by Amazing Bible Prophecy Minister Taram Oxeri, Nasine Nagadruba topics the Feast of Trumpet, Feast of Blowing, Feast of the Blowing Trumpet Habsiga Day of Atonement, Moru in a Day of Atonement, Hide Akogi Pap, Kokpiduna, Sengdokpa Numit, Hide a festival, a Sigi Madam Daikoina, a Sine Nagani, a Si quite Maruiba, festival ni, Masipatana Bataba. Matamda aikoina arang khubam justification sanctification haibse karino haibse mayek sengna khangani ahanbada aikoi ishor sangdasi sargada laiba ipa ishor nakpai ningali tan thagasari ngasi matau karamna nahaki asengma mafam sargagi sanctuary dagi ipa aikoi miyebna tawriba papsing se karamna kokpiraga karamna sengdokpibage masigi papki maran kudima karamna kada kanada thangjanbibage Haiba asigi maramda ikoina nainagadawri masida nahana bor pinabiu papjalbana naide pakidro papini aina ngangbu kodima nahaki aningbagi matung ina ngangbu ohenbiu bible gi matung ina tariba yengliba ichna khuding dasu nahana mapan haidaba bor to pinabiu Prabhu Jisu Krista gi mingda khurumjari amen aikoi ahambada yengji the festival of blowing trumpets trumpet khongbagi pere singa khongbagi kumai Sigi maram da ikhoni yang china koina numbers 10 gi 3 to 10 da koina paba matam dadi akoina silver trumpet sagadabani hairiba silver trumpet sing ase kari da sinagani haibigi maram da fazana iri masi magi trumpet che magi makhon tongan tongan khongani lan chalam dagi khongmana sumaina ishon ningam dagi khongmana sumna aduga makoina journey chatpa horum dagi trumpet na sina khongba haiba adugi maram da masida fazana ire na khoi pabiu ai matam laitabana maram moiduna masi maram dadi pararoi adubo ikoina Leviticus 23 gi 24 to 25 da ikoi yengmana si day of atonement lactring mamang da ikoina trumpet khongani masi maram da ikoi yengmana sing Leviticus 23 gi verse 24 Israel masa singda nahang ngangu tha tare suba thagi ahanba numita na khoina sabat ama laigani hairiba sabbat se weekly sabbat nate ichna usang aina mamang to haija khre masi sahi khudingi lakpa masi blowing tampe khongba numit se sabbat numit tagena taro any numit amda taba taro suma si sabbat amaneba haide potha ba amani masi buni khona ceremonial sabbat haija aina mamang da jo passover gi maram da jai holy convocation laigina ne a memorial of blowing of trumpets sing khongbagi ningsing thoramoina and holy convocation admi asengba mitin sang mayam tinaba show khurumbagi mayam tinaba omo oina masi laigadabni verse 25 da hairiba numit asida na khoina thabak suba yade na khoina show da ban offering kat kadabni haina verse 25 da I aduni hairiba text asibune mathang da so khoini yangani sabat haibse yearly sabat masidi weekly sabat nate masida palibse khoina festival gi manungda thabak suba yadaba sahi amagi manungda ekhona kat kadaba masibu ceremonial sabat haine adu hairibse Colossians 2 da panbane aduna misina sabanu mise ekhona ngak padar ka leitre na hai madu nate ko masigi sabani bible bab ta dabagi ekhona khangmane masigi type amusung anti type ado ekhoi amu yengminarase isnausung anti type na karino adugo masigi karino haibdo ekhona amu yengminase masida haiko Leviticus ekhona hoje pagi bdu madina 23 gi 24 to 27 da hai nakhoina day of atonement la nakshale habdo madugi damang masigi trumpet ase khongmane masigi festival se aduga day of atonement numit tarani suba khoina tare suba thagi numit tarani suba numita day of atonement tawgne ahanba numita masi trumpet khonga mayam da day of atonement la na khoi sem saro akhoi gi pap sengdokpa kopi ba samthokpi bagi numit atul ai na khoi thorang tawro haina mayam da khangan mane ba ado masigi wapau se akhoi huji akhoi gi matam da su ishor gi wain ba la have revelation 14 gi 6 7 da ahan ba sagadu ki wapau na prithvi mapang khuding da ishor gi wain ba numit la matam la aduna na khoi thorang tor ishor bu kyu ishor na haiba sing ilu haiba ahan ba sagadu ki wapau se masigi anti time ne ba masi ado numbers 20 ake 11 to 15 da hairiba numit asida Feast of Trumpet ki matam da sacrifice kya manung ko khoina irapot kya manung kat leba aduga Hebrew 10 ge 32 to 37 da aduna an ba sagatu ki wapau sandokpa mi singna yamna sacrifice kat kadabne ba shogi da yam kathok kadamni
ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯃꯈꯣꯏꯅ ꯍꯔꯥꯎꯅꯀꯣ ꯃꯈꯣꯏꯒꯤ ꯂꯟ ꯊꯨꯝꯗꯣ ꯏꯁꯣꯔꯒꯤꯗꯃꯛ ꯀꯠꯊꯣꯛꯀꯗꯕꯅꯤ ꯃꯥꯡꯍꯟꯖꯒꯗꯕꯅꯤ ꯍꯥꯏꯅ ꯃꯁꯤꯗ ꯄꯤꯔꯤ ꯅꯝꯕꯔꯁ 10ꯒꯤ 3 to 10ꯗ ꯍꯥꯏ ꯑꯗꯨ ꯍꯥꯏꯔꯤꯕ ꯇ꯭ꯔꯝꯄꯦꯠ ꯈꯣꯡꯕ ꯑꯁꯤꯅ ꯏꯖ꯭ꯔꯦꯜ ꯃꯆꯥꯁꯤꯡꯁꯦ ꯏꯁꯣꯔꯒꯤ ꯃꯃꯥꯡꯗ ꯃꯈꯣꯏꯅ ꯇꯤꯜꯂꯝꯃꯦꯕ ꯑꯗꯨꯅ 1 Corinthians 15ꯒꯤ 51 to 53ꯗꯁꯨ ꯍꯥꯏ प्रभु यीशुना अनीसुबा लाखो मतमदा महान पेरे सिंगा खोंगनी माकी धर्म सेंबा मिसिंग अदो कौगनेबा महान लाखो मतमदा ईशोग उनानिंगाई गिदमक प्रभुना अनीसुबा लाखो मतमदा पेरे सिंगा खोंगदुना सगदुसिना पेरे सिंगा खोंगदुना निन खोंबग लोइनेना प्रभुना अमुक अनीसुबा लेंगलकनी हाइना मसिदा पल्लेबा मसिगी सिंबल निको अखोइना पेरे सिंगा खोंबा हाइबसे मसि निंगसिंगाई गिदमकनी देवे तोमे लाकदौरे अदुना प्रभुना लाखो मतमदसु निन खोंबगा लोइनना लाकनी मसिगिदमक थौरांग तौरो हाइबसे मसिना अखोइना ब्लोइंग ऑफ ट्रम्पेट अखोइना ट्रम्पेट खोंबजे मसिगी नुंगि ओइबा आर्थनेबा अदो अखोइना यंगसि मसि फुलफिल ओइगरे अखोइगी मतमदा हौजिक डे ऑफ एटोनमेंट जे हौजी अखोइगी दमक चथरिबनि सर्गदा मसिगी मरमदा अखोइना यंगसिबा मसि पृथ्वीदा तौबदो सर्गदा तौबने सिनाउसा नखोइना हिब्रू आयता पारो नाइदा पाबा मतमदा खंगनी आइदि सेंक्चुअरी से सर्गगी ओइबा असेंबा सेंक्चुअरी लै अदो पृथ्वीदा तौरीबा खुदिमक से सर्गदा तौबा अदुगी नमूना ओइना मोजेसता उलगा ताकपीबनेबा एक्सोडस 25 के 8 हाइबगी मतुंगना अइना नंगोंदा उटकिबा पैटर्न अदुगी मतुंगना सेंक्चुअरी सावना हाइबदो मदुनेबा मदुगी दमक्तनी अदुना डे ऑफ एटोनमेंट मसि अतोप डिनोमिनेशन क्रिश्चियन डिनोमिनेशन अमतना ताकपीदे मसि सेवेंथ डे एडवेंटिस्ट चर्च नतना अतोप डिनोमिनेशन अमतना ताकपीदे होय हुजी जुडाइजम कांगबुदी मसि अदुम चथदुना लैरी मसि अखोइना होय तौ चथबगी मतमदि नते डे ऑफ एटोनमेंट अखोइना हुजी पृथ्वीदा तौगदबा नते हौजिति अखोइना एंटी टाइप के मतमनेबा जुडाइजम न मसि चथरी अदुगा अतोप डिनोमिनेशन अमतना मसिगी मरमदा फजना अचुंबदो ताकपीदे अखोइ पामिनरसि मसिगी थौरम डे ऑफ एटोनमेंट थौरम से करमना पांगथोई कमाइना मसि चंगसले हाबदुगी मरमदा अखोइ यंगमिनरसे आई चिनाउसंग आई वर्स से पाजररो नखोइना फजना लेविटिकस 20:16 जे नखोइ फजना पाबिरो मसि को मसिदा फजना यावरबनि मसि मनम कमाइना तौगनी हाबदुगी मरमदा आई होय आई जु पाजरकनी अदुबु आइनति अयाम्बा बाइबल टेक्स्ट जे पारो 23 की 27 to 32 दा 27 दा को था असिगी तरे सुबह थागी नुमितरानी सुबह मतमदा नखोइना पाप सेंगदोपगी नुमित अमा लैगनी एटोनमेंट गी नुमित अमा लैगनी पाप कोकपिरगा सेंगदोपदुबुने एटोनमेंट हाइजे मसि असेंगबा नखोइदा मितिन संग ओइगे मितिन मीतिनबा नुमित ओइगदबनी अदो हाइरबा नुमितसदा नखोइगी थवाइदो वाजगदबनी नखोइगी थमोइदो वाजगदबनी अदुगा ईशोरदा को बर्न ऑफरिंग कटकदबनी हाइ मसिना 28 हाइरबा नुमितसदा नखोइना थबक सुबा यादे हाइरबा नुमित असे नखोइगी पाप सेंगदोपा कोकपिबगी नुमिनी मसिना ईशोरगी ममांदा नखोइगी पापदो सेंगदोकनी हाइ वर्स 29 दा हाइरबा कनागुंबना हाइरबा नुमित असिदा कनागुंबना माकी थवाइ वाजद्रबा हाइदि आई पाप तौबा लैरिब्रा लैतब्रा पाप तौरमबा तारसु पुंग होंगगा को थवाइ वारगा ईशोरगी मफमदा संगदबा लैतारगदी हाइरिबा मी अदो मागी मिसिंगी मरक्तगी मदु मांगनगदबनी हाइ वर्स 30 दा हाइरिबा नुमित अदुदा कनागुंबा मी अमतना थबक सुबा यारोय हाइरिबा थबक सुबा तारगदी हाइरिबा मी अदुसु मयांगी ममांगदगी मदु मांगनगदबनी हाइ 31 दा हाइरिबा नुमितसदा नखोइना थबक तौबा यारोय मसि नखोइगी जेनेरेल नखोइना लैरिबा मफम खुदुंगता मसि अदम तौगदबनी इनगदबनी वर्स 32 यंगसे मसि नखोइगी दमक it shall be unto you a sabbath of rest हाइको मसि नखोइगी दमक पोथाबा साबात नुमित अमा ओइगदबनी हाइबनी सि साबात हाइबसे डे ऑफ एटोनमेंट अखोइना तरे सुबह थागी नुमित तरानी सुबह नुमित असे ज्यू सिंगी दमक साबाने हाइरबा नुमित से थांगस नुमित सैटरडे 7 डे मसि तागनी हाइब लैते ताबसु याइ तादबसु याइ को अदुना मसिगी नुमित से मसिबु सेरोमन साबानेबा हाइरिबा जे बाइबल हाइबनी अइना हाइब नते इसिनाउसंग हाइरिबा नुमित से नखोइना पोथाबा थबक सुबा यादबा नुमित सेंगबा नुमित अमा ओइगदबनी हाइको मसे ye shall afflict your souls in the 9th day of the month at even numit mapani subada nakhoi thawai wazaraga nakhoi pap lairamba खोलम बलैरबसु इशोदा हाइदोक्सरका पुंगिंग होंगा लैगदबनी from even unto even ye shall celebrate your sabbath अदु नखोई sabbath से कोन नुमित ताबम दे नुमित ताबम पांगथोकदबनी हमने
aduna day of atonement gi numit se aduna sai khuding gi day of numit se sabbath numit tagna ham laite chayol gi thangje numit Saturday numit tagna ham laite masidi masigi tariba numit to sabbath numit ama oire masibune ekhoina ceremonial sabbath ana haidibse masi karamna pangthokadra haibse ekhoi amu yengsaminarisi ko Leviticus 16 gi 16 da whole chapter da nakhoi par de khangani ai samna haige 16 gi 2 to 6 Shorna Moses hairami hairaba numisida nahaki hai Aaron nahaki brother na hairaba numit asida aikoina asengma mafamda haiko kwatigi sengma ma within the bell haibni kwatigi sengma mafam ishogi singasa laiba adugi mafamda mahangna ko hairaba numit asida sangma matamda mahangna sidaningai gidam haiko that he die not mark sidaningai gidam mahangna ishogi mamangda sangadamni mahang matam khuding to ko mercy sit ki haidi ba aseng phomjina adum matam khuding gi sangba ya de masi ko mark si den ngai gi dama matam khuding ye dewa to mang gi numit ta khakang sangga damne adu nata ba tai numit ta sangba ta de ma si re isho na hatokrane maram di haidi ba numit asida ina mercy sida di isho gi singasan isho gi phambal gi symbol ni mercy sida je ago covenant gi mathak ta ten commandment hapa box adu gi mathak ta mercy sit semni masina isho gi singasan heba masi gi mamang sangba ya ro hemne aron haise kanano high priest ni ko high priest na mana aseng mafamda num aseng holy place adi sangani most holy place isho gi singasan lai mafamda sai khuding gi sangba ya ro dew be tomen gi matam da khak sangani heba masini ko haidi ba numit asita sangma matamda mana salaba ma ki pap ki da makat kani aduga yaw laba masa amna ban offering gi da makat kani aduna ma ki aseng ba holy gi magi high priest na dew atonement numit khaktang likadaba fizolai madu sekadamne hami brush phone ai chamjan jarage masigi maramda ina mathangda si lower kana mathangi series da mkhoi garment gi maramda ai haijarake masiko magi koyet hapkani adigi khongyet hapkani magi mathabak da breastplate hapkani breastplate da 12 tribe ki mami igini adu mani mukta train thoina panba phajaba fizolo do mana sekadabni haibni aduga mana fizon se setringe mamangda ma masama iruja thokadabani iruja thom mathungda ma sekadabni sengadabani haibni verse 5 ta mahangna Israel gi miyam aduki dama hameng ani lawgani pa connection offering gi dama yawlaba amana ban offering gi dama kalagani aduga mahana arona verse 6 ta mahana salaba ado makisin offering gi dama kalagani ma masama ki amasung maki imung gi dama pap sengdo gi thaba ado maduna tawrani masina ko samlapa akhoi amuk fajana yengsalasi kamaina process atha bribe do aikona 7 to 10 da yangani ko ay mohoren fajana bhap taningai fajana haijarake aduna verse 6 to 7 da ko masi mu yangase aduga mahakna verse 7 da hameng ani lawgani heko shogi mama da kaningai gi dama koina door of tabernacle miyam tinba adugi mamang da isho akoina gate da mana hameng ani lawrani haibni ko hameng ani lawrani amana mahana lord chemani haidi koina palit kanana amana ishogi da makat kani kanana scapegoat ki da makat kani habigi mana lord tawrani koina lord tawraba matangda mahana nipanda hair mana lord tawrani amana ishogi da mak amana scapegoat ki da mak hairni scapegoat ki da mak amana palit tawrani aduga verse 9 da aduna ishogi da mak maraibak taba hameng ado mahana purani ado mahana masipap ki offering oina kalagani aduga amana scapegoat ki damak taraba hameng aduna mahana ishogi mamangda hingna katkani aduga mahak mangonda pap sengdokpagi thabak tawgani mahakche lamhang da komi tadaba lamhang amada ma pura sakani masida ai samna mu haijage hameng ani shogi mamangda purani amana kona ishogi dama khoi pap sengdokpagi oinangai sina offering gi dama amana katkani ishogi dama amana scapegoat ki dama haibdi harib shogi mamangda khatana hingna kalaga ai khoi mi ki pap ki maranda mangonda thaijallaga lamhang amada ko masi puthoki daba hameng ani ni hamni masini amna maru orese masigi thawongse aikone yengsima gi procedure karam da sanction gini haba hanba matan da verse Leviticus 16 gi 11 to 13 da yengase hanba da arona mahaki mana high priest ni arona hapse ado koina any aron sigum matung da high priest na de of atonement tawgani high priest katang na ni ko haiba no mise acheng mafam most holy place sanga duje aduna sangringe mamanda mahaki da ma pap ki ira pote offering je salaba ma purani ado maki makok ta ma makhuna thamani thamba ka da maki pa makhai do man haijarani sando halani
madugi mahana e do laurani ai verse nge pajarroi andum ai process waijar ke na khoi mun yengbiu screen da e laurani e lauraba matungda mahana e do lauragani ado e laure lauraga mana manung sangdingai mamangda mahana kaidogani amatana kambi ama laurani hairaba kambi jida tup tharani magi maikhu manamdo fazana kahalani hairaba maikhu manamduna ishorgi mercy sito khumjaningai ekhoina udiningai gidama maikhuna pik thalalaneba adu thalalani thalalaba matungda mana sumaina tawrani ko thalalani thalalakanda maikhuna pik thalaba matungda mana sangani changba matamda mana kaidogani haiba matamda ngasai adumaina maikhu leire maikhu changraba matungda mahaki ngasai salabagi ido mana kapta lauraba maki salabagi ido mana purani purakanda mana makhutna khudombina lupani tare lupakanda tarelak lupaga tarelako aikoina ishogi mercy ki mamangda e ado khiane e ado khiani khi gloraba matungda mana thola kanda ngasai mogi sina kona lakadamna enum hairamagi horen jo parakani ngasai golden altar gi machi do aduda mana machi mari do e tareni aduga mumai khudomina tarel lupaga madumu sam thokpagi thabak to amuk tawrane masini ko masilore adugi matungda ma masa sengdokcharba matungda amuk verse 15 da ikoni yengsi ko mana ko verse of 15 da pase adugo mahana ngasai gi sin offering gi da muka kraba hameng ado mahana halani magi pap turu mangonda makhutta thamani aduga mahana halani mi singi da mako masi magi de sengdokre mi singi da mo oirani adugo mahaki e do porakani ngasai gi aikoina salaba gi ina tawgiba adugumna mahaki ido koina aseng mafamda porani magi mercy seat ki mamangda mana khudombina lupaga tarela kalani asai mana ahambada tawgibda aduga samanani kalani ishogi mercy seat ki mamangda kalani aduga loire atmaina aseng mafamdugi atonement ceremony masi karigidam verse 16 da karigidam day of atonement tawgadam no habse masi verse 16 da piri ai pajarake he shall make an atonement for the holy place aseng mafamdugi atonement ceremony because of the uncleanness of the children of Israel masi kaigino Israel masa singi amot pa adugi maram ne amot pa habdi pap tawbuduna maram oidina neba and because of their transgression in all their sins makoina ishogi wayna thang thugaidana makoina pap tawbu khudingmak to madugi damakta neba so shall he do for the tabernacle of the congregation asumna mayam tiliba mayam do adugi da mana pap sengdokani that remain among them in the midst of their uncleanness makoigi marakta motpa lairiba mising ado haibni masina sahi megi manungda day of atonement sengtok tuije karigino haiba matamda isnausa aikoina pap to khudingmakse masigi dandi je karana darka lai ishona darka lai pap to khudingmak Romans 6 ki 23 da the wages of sin is death pap ke tawman de sibani asiba haibdi keno aikoigi e p ba haibse darka laiba aikoina mercy sina ishogi waena then kamamena aikoina e darka laiba aikoigi punsi darka laiba madugi damakta neba masi aikoina e khibdo aina pap taw khuding masna sanctuary se ishogi aseng mafam de mola leba asai chai chupa mukhaina padadu da e khikpane sin offering to khuding padadu e khig manung da transfer to neba ado hairiba numit da di kedoba sanctuary manung da changa khikpane ba asai madugi thamai Hebrew 9:22 da khoi pamin se almost all things are by the law purged with blood lo khudima hiram khudimata e na ko khoi gi pap sengdoi without shedding of blood is no remission e taba yaudana di pa ko pi blaite e taba haibadi thawai loba yaudana pap tawradi pap tawa thawai to sigdabni haibni koina Ezekiel 18 da ju haibi ko pap tawa tardi pap tawa thawai to sigdamni e taba yaudana di pa ko pi sungai leiteba maduna aina tawkiba papse aina ngasi chinthiba ngamje masigi dandi aina pugadabneba adubu nungaiba pawde aina pugadabda prabhu na pubigiramne masi ekhona adu kaigumba aina prabhu je thajata tadi aina tawkiba pap du gidandi ai isana phangane ba yeng norokta sakma matamda yawgneba maduni ko masi haibni ishogi ten kamamena ishodi yam minungsi chawe adubu minungsi chawa taragasu pibam thokpa dandi do pap tawbigi dandi do pidabadi leiteba madubune ekhona ngasai sin offering gi ekhona ngasai ekhona day of atonement matamda hameng ekhoi ishogi da momarai bakta ba hameng der pa haijarani ma halani i laurani aduga sanctuary manung da changani ekhona mercy seat ki mamangda ekhona tarek lakhi ido maduna mapung phara 7 number ai perfect number ai ne aduna ten kamamena ekhoi gi punsi darka lebdu i ga punsi ga chamane ba
ꯏꯗ ꯑꯩꯈꯣꯏ ꯄꯨꯟꯁꯤ ꯌꯥꯎꯕꯅꯦ ꯑꯗꯨ ꯏꯗꯣ ꯄꯤꯔꯦ ꯑꯗꯨꯅ ꯃꯍꯥꯛꯅ ꯏꯁꯣꯔꯅ ꯁꯦꯇꯤꯁꯐꯥꯏ ꯑꯣꯏꯕ ꯃꯗꯨꯒꯤꯗꯃꯛ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯗꯦ ꯑꯣꯐ ꯑꯦꯇꯣꯟꯃꯦꯟꯁꯦ ꯃꯁꯤ ꯁꯦꯡꯗꯣꯛꯄꯒꯤ ꯊꯕꯛ ꯇꯧꯋꯦꯕ ꯑꯩꯈꯣꯏꯒꯤ ꯒꯤꯗꯃꯛꯁꯨ ꯄꯥꯄꯤ ꯑꯩꯈꯣꯏꯒꯤꯗꯃꯛꯁꯨ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯄꯥꯞꯇꯣ ꯆꯦꯟꯈ꯭ꯔꯕ ꯃꯐꯝ ꯈꯨꯗꯤꯡꯃꯛꯀꯤꯁꯨ ꯄ꯭ꯔꯚꯨꯗ ꯊꯥꯖꯕ ꯃꯐꯝ ꯈꯨꯗꯤꯡꯃꯛꯀꯤꯁꯨ ꯃꯈꯣꯏꯅ ꯇꯧꯕ ꯄꯥꯞꯁꯤꯡ ꯑꯗꯣ ꯏꯁꯣꯔꯒꯤ ꯌꯥꯊꯪ ꯇꯔꯥꯝꯅ ꯂꯥꯏꯐ ꯗꯔꯀꯥꯔ ꯂꯩꯕ ꯑꯗꯣ ꯃꯗꯨ ꯑꯩꯈꯣꯏꯅ ꯄꯤꯗꯕ ꯌꯥꯗꯦꯕ ꯃꯗꯨ ꯄꯤꯕꯒꯤ ꯃꯗꯨ ꯄꯥꯞ ꯁꯔꯒꯒꯤ ꯁꯦꯡꯆꯨꯔꯤ ꯁꯦꯡꯗꯣꯛꯄꯒꯤ ꯅꯨꯃꯤꯠꯇꯣ ꯃꯗꯨꯁꯨꯅꯦꯕ ꯗꯦ ꯑꯣꯐ ꯑꯦꯇꯣꯟꯃꯦꯟ ꯇꯧꯒꯗꯧꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗ ꯑꯩꯅ ꯗꯥꯅꯤꯌꯦꯜ 8:14 ꯅꯩꯅꯕ ꯃꯇꯝꯗ ꯃꯗꯨꯒꯤ ꯃꯔꯝꯗ ꯍꯥꯏꯈ꯭ꯔꯦ ꯃꯗꯨꯒ ꯄꯥꯟꯅꯅ ꯑꯩꯈꯣꯏ ꯌꯦꯡꯁꯤꯀꯣ ꯃꯈꯥꯗ ꯑꯃꯨꯛ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯕꯅꯦ Leviticus 16:17-19ꯗ there shall be ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯉꯁꯥꯏꯒꯤ ꯍꯥꯏ ꯄ꯭ꯔꯤꯁꯅ ꯑꯁꯦꯡꯕ ꯃꯐꯝꯗ ꯄꯥꯞ ꯁꯦꯡꯗꯣꯛꯏꯉꯩ ꯃꯅꯨꯡꯗ ꯉꯁꯥꯏꯒꯤ tabernacle of congregation ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯁꯦꯡꯆꯨꯔꯤ ꯃꯅꯨꯡ ꯑꯗꯨꯗ ꯃꯤ ꯀꯅꯥꯝꯇ ꯂꯩꯕ ꯌꯥꯗꯦꯕ ꯃꯈꯣꯏ ꯃꯄꯥꯟꯗ ꯂꯩꯒꯅꯤ ꯀꯩꯗꯧꯒꯅꯤ ꯃꯈꯣꯏꯗꯣ ꯄꯥꯞ ꯍꯥꯏꯗꯣꯛꯆꯔꯒ ꯍꯥꯏ ꯄ꯭ꯔꯤꯁꯅ ꯊꯣꯛꯂꯛꯇ꯭ꯔꯤ ꯐꯥꯎꯕ ꯃꯈꯣꯏꯅ ꯄꯥꯞ ꯍꯥꯏꯗꯣꯛꯆꯔꯒ ꯃꯈꯣꯏꯒꯤ ꯊꯋꯥꯏ ꯋꯥꯖꯔꯒ ꯑꯩꯁꯤꯕꯨ ꯏꯁꯣꯔꯅ ꯀꯟꯕꯤꯒꯗ꯭ꯔꯥ ꯍꯥꯠꯄꯤꯒꯗ꯭ꯔꯥ ꯑꯅ ꯑꯩꯒꯤ ꯄꯥꯞ ꯀꯣꯛꯄꯤꯔꯕ꯭ꯔꯥ ꯍꯥꯏꯅ ꯃꯈꯣꯏꯁꯦ ꯄ꯭ꯔꯊꯅꯥ ꯇꯧꯗꯨꯅ ꯃꯄꯥꯟꯗ ꯂꯩꯒꯅꯦꯕ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯄꯨꯛꯅꯤꯡ ꯍꯣꯡꯗꯕ ꯃꯤ ꯂꯩꯕ ꯇꯥꯔꯒꯗꯤ ꯁꯦꯡꯆꯨꯔꯤ ꯃꯅꯨꯡꯗ ꯊꯣꯛꯂꯛꯀꯥꯟꯗ ꯏꯁꯣꯔꯅ ꯃꯥꯕꯨ ꯍꯥꯠꯇꯣꯛꯀꯅꯦꯕ ꯃꯁꯤꯅꯤꯀꯣ ꯃꯗꯨꯒꯤꯗꯃꯛ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠꯁꯦ ꯌꯥꯝꯅ ꯁꯣꯂꯦꯝ ꯑꯣꯏꯕ ꯌꯥꯝꯅ ꯑꯀꯤꯕꯒꯤ ꯃꯁꯛ ꯑꯣꯏꯕ ꯑꯋꯥꯕꯒꯤ ꯃꯁꯛ ꯑꯣꯏꯕꯗꯨꯅꯦ ꯃꯥꯅ ꯊꯣꯛꯂꯛꯇ꯭ꯔꯤ ꯐꯥꯎꯕ ꯃꯈꯥ ꯂꯩꯒꯅꯦꯕ ꯃꯥꯒꯤ ꯃꯤꯁꯤꯡꯒꯤ ꯑꯗꯨꯒ ꯏꯖꯔꯦꯜ ꯃꯤꯌꯥꯝ ꯑꯗꯨꯒꯤ ꯄꯥꯞ ꯁꯦꯡꯗꯣꯛꯄꯗ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯣꯏ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯑꯜꯇꯥꯔ ꯏꯁꯣꯔꯒꯤ ꯃꯃꯥꯡꯗ ꯂꯩꯕ ꯑꯜꯇꯥꯔꯗꯨꯗ ꯆꯠꯂꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯉꯁꯥꯏꯒꯤ ꯍꯥꯃꯦꯡꯒꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯁꯜꯂꯥꯕꯒꯤ ꯑꯗꯨꯅ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕꯗꯣ ꯏꯗꯣ ꯇꯩꯔꯅꯤ ꯃꯁꯤ ꯃꯔꯤꯗꯣ ꯇꯩꯔꯅꯤ 3 ꯈꯤꯛꯂꯅꯤ ꯑꯁꯤ ꯂꯣꯏꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯁꯨꯃꯥꯏꯅ ꯈꯤꯛꯂꯅꯤ ꯃꯥꯒꯤ 7 times ꯈꯤꯛꯑꯅꯤ ꯚꯔꯁ 19ꯗ ꯑꯗꯨꯒ ꯃꯥꯒꯤ ꯏꯖꯔꯦꯜꯒꯤ ꯃꯤꯁꯤꯡꯒꯤ ꯐꯠꯇꯕ ꯁꯦꯡꯗꯣꯛꯄꯗꯣ ꯃꯗꯨꯒꯤ ꯊꯕꯛ ꯑꯗꯨ ꯂꯣꯏꯔꯦ ꯃꯥ ꯊꯣꯛꯂꯛꯑꯅꯦꯕ ꯑꯗꯨꯗꯒꯤꯗꯤ ꯃꯥꯒꯤ ꯀꯩꯗꯧꯕ ꯃꯥꯒꯤ ꯃꯈꯣꯡ ꯑꯗꯨꯒ ꯃꯈꯥꯗ ꯑꯃꯨꯛ ꯌꯦꯡꯁꯤꯀꯣ 16ꯒꯤ 21-22ꯗ ꯑꯥꯔꯣꯟꯅ ꯉꯁꯥꯏꯒꯤ ꯑꯃꯨꯛ ꯏꯁꯣꯔꯒꯤ ꯃꯃꯥꯡꯗ ꯍꯤꯡꯅ ꯀꯠꯄ ꯍꯥꯃꯦꯡꯗꯣ ꯃꯗꯨꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯃꯥꯒꯤ ꯃꯈꯨꯠ ꯊꯝꯃꯅꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯄꯥꯞ ꯑꯗꯨ ꯏꯖꯔꯦꯜ ꯃꯆꯥꯁꯤꯡꯒꯤ ꯄꯥꯞ ꯈꯨꯗꯤꯡꯃꯛꯇꯣ ꯃꯉꯣꯟꯗ ꯍꯥꯏꯖꯔꯅꯦꯕ ꯀꯟꯐꯦꯁ ꯇꯧꯔꯅꯤ ꯃꯉꯣꯟꯗ ꯄꯥꯞ ꯈꯨꯗꯤꯡꯃꯛꯇꯣ ꯂꯣꯏꯅ ꯊꯪꯖꯜꯂꯅꯤ all their sins all their transgression in all their sins ꯃꯈꯣꯏꯅ ꯇꯧꯈꯤꯕ ꯈꯨꯗꯤꯡꯃꯛꯀꯤ ꯋꯥꯌꯦꯟ ꯌꯥꯊꯪ ꯊꯨꯒꯥꯏꯈꯤꯕ ꯈꯨꯗꯤꯡꯃꯛꯇꯣ ꯃꯉꯣꯟꯗ ꯂꯣꯏꯅ ꯊꯪꯖꯜꯂꯅꯤ putting them upon the head of the god ꯍꯥꯏꯔꯤꯕ ꯍꯥꯃꯦꯡ ꯑꯗꯨꯒꯤ ꯃꯀꯣꯛꯇꯀꯣ ꯃꯥꯅ ꯊꯪꯖꯜꯂꯅꯤ and sell him away by the hand of a fit man into the world ꯑꯀꯟꯕ ꯃꯤ ꯑꯃꯅꯀꯣ ꯃꯄꯥꯡꯒꯜ ꯐꯔꯕ ꯃꯤ ꯑꯃꯅ ꯍꯥꯏꯔꯤꯕ ꯍꯥꯃꯦꯡꯒꯤ ꯂꯝꯍꯥꯡꯗ ꯊꯥꯗꯣꯛꯈ꯭ꯔꯅꯤ ꯁꯨꯛꯍꯟ ꯍꯜꯂꯛꯄ ꯉꯝꯃꯔꯣꯏꯗꯕ ꯌꯥꯝꯅ ꯂꯥꯞꯄ ꯂꯝꯍꯥꯡ ꯑꯃꯗ ꯃꯥ ꯊꯥꯗꯣꯛ ꯊꯝꯕꯅꯦꯕ ꯃꯐꯝ ꯑꯗꯨꯗ ꯃꯥ ꯁꯤꯈ꯭ꯔꯅꯦꯕ ꯃꯁꯤꯅꯤꯀꯣ ꯃꯁꯤꯅꯤ ꯑꯗꯨꯅ ꯃꯁꯤꯒꯤ ꯁꯤꯝꯕꯣꯜꯁꯦ ꯀꯅꯥꯅ ꯑꯗꯨꯒ verse 22 the God shall bear upon him all their iniquity unto a land not inhabited ꯃꯤꯅ ꯈꯨꯟꯗꯥꯅꯗꯕ ꯂꯝ ꯑꯃꯗ ꯑꯩꯈꯣꯏ ꯏꯁꯣꯔꯒꯤ ꯃꯤꯁꯤꯡꯅ ꯇꯧꯈꯤꯕ ꯏꯖꯔꯦꯜ ꯃꯆꯥꯁꯤꯡꯅ ꯇꯧꯈꯤꯕ ꯄꯥꯞ ꯈꯨꯗꯤꯡꯃꯛꯇ ꯃꯥꯅ ꯂꯣꯏꯅ ꯄꯨꯒ꯭ꯔꯕꯅꯤ ꯑꯗꯨꯒ he shall let go the God in the wilderness ꯂꯝꯍꯥꯡꯗ ꯆꯠꯂꯅꯤ ꯃꯁꯤꯒꯤ ꯑꯩꯅ ꯃꯁꯤ ꯀꯔꯤꯒꯤ ꯁꯤꯝꯕꯣꯂꯥꯏꯖꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯄꯥꯞ ꯈꯨꯗꯤꯡꯃꯛꯀꯤ ꯍꯧꯔꯛꯐꯝꯁꯦ ꯁꯩꯇꯥꯅꯅꯦꯕ ꯂꯨꯁꯤꯐꯔꯅ ꯍꯧꯔꯛꯄꯅꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯔꯣꯏꯕ ꯃꯇꯝꯗ ꯄꯥꯞ ꯁꯦꯡꯗꯣꯛꯄꯒꯤ ꯅꯨꯃꯤꯠꯇ ꯏꯁꯣꯔꯒꯤ ꯃꯤꯁꯤꯡꯒꯤ ꯄꯥꯞ ꯁꯦꯡꯗꯣꯛꯄ ꯃꯇꯝꯗ ꯄꯥꯞ ꯑꯁꯤꯒꯤ ꯃꯔꯥꯟꯁꯦ ꯀꯅꯥꯗ ꯊꯪꯖꯜꯂꯅꯤ ꯁꯩꯇꯥꯟ ꯂꯣꯏꯅ ꯊꯪꯖꯜꯂꯅꯦꯕ ꯑꯩꯈꯣꯏꯒꯤ ꯄꯥꯞ ꯈꯨꯗꯤꯡꯃꯛꯇꯣ ꯁꯩꯇꯥꯟꯅ ꯊꯪꯖꯜꯂꯅꯤ ꯑꯗꯨꯒ ꯃꯥ ꯂꯝꯍꯥꯡ ꯑꯃꯗ ꯊꯝꯃꯅꯤ ꯂꯝꯍꯥꯡ ꯍꯥꯏꯕꯁꯦ ꯃꯁꯤ ꯋꯥꯜꯗꯔꯅꯦꯁꯁꯦ ꯑꯩꯈꯣꯏꯅ Revelation 22ꯗ millennium 하이브도 मधुगी मतमदा सैतान फारा थंबदो मधुगी मतमने मसिबा अकनबा मी अमना हामेंगदो पुगिने हने हाइरिबा सिदा सिंबलाइज औरबा अकनबा मीदु कनानो प्रभु यीशु ख्रिस्ट ने सैतान मु फाबा ngambadi kanano प्रभु यीशु ख्रिस्ट ने फारानी अदुगी मतुंगदा millennium लोरबा मतुंगदा सैतान दो मागी पुंची अदो मांगखरगनेबा असमाय तौरगा यूनिवर्स असिदगी पापसे मपुंग फाना सेंगदोखरनी अदुगा ईश्वरगी लैबा अखोय मीना कोन आइना हिंगलगनी हाबसे मसिनेबा Snowsing. Aduga, I slid a mux not hijack a day of the Kari to bribe the Amos not hijack a munatabu. I matamdi 30 minute ticket and hand but I or to shoot and hijack a day of it to menu numita, Kari Togani, Tabian Mangi, Numitaran Shubum, Matam da economy biki pap copy up pana, Sergagi sanctuary, the Gish and Dopagi, Tau Adubani, when a day of it to Masini haiban no meresida ahanbada arona mahaki pap kidama salaba mamana kalani kalaba matungda magi pap sengdokcharani magi pap sengdokpi thabak tawrani mase samjalage magi imungi hana sengdokani maramdi mangonda pap leiba tardi sengchoni manungda sangma matamda mabu ishona hatokpigrane ma ahanba aduna magi pap sengdokpi thabak tawrani adugi matungda
Hameng ani mahana katlani hameng ani porani haribado magi maraibak amana isrogi damak maraibu lepani amana scapegoat ki damak haibi saitan ki damak maraibu lepani aduna isrogi damak taba adu damai makhut thamani ekoi gi pap singdo haijarani confess tawni thangjalani halani aduga magi I ado laurani lauraga matungda sanctuary manungda pusalani kwai asengba isrogi phamba laireba ten commandment gi matakta laiba masi sito adugi mamangda mahaki I magi khudom bina lupaga tarela khi ani khudom bina tarela lupani tarela khi aga ma tholani aduga asai golden atra gi masi duda tairani I do taira kanda amuk tarela khi ani asmana sengdokpa loire adugi matungda amana ahingba hameng aduda mahana ikoi mi pung khudemna tawriba pa khudem ki maran loina thangjalani hariba hameng aduda loina puhangirani pujalaga lamangamda kanba mi amna puraga mat thadokrani amona halakpa mi kundana da mafam amada masi ekona saitambu millennium gi manungda saili sing ama phara thambado maduga sangdamne asmai tawraga ikoi gi pa makai se sengdokani hariba nu meseda thawai wadana leiba mi pung khudimak to ishona papuning hongdaba mi sing ado ishona numit asida mangangneba masini sarga sapa phangwai masi ekhoni yengsiko Hebrew 9 gi 7 11 12 te yengche aduna 7 dai ko into the second when the high priest cycle sahi amada once every year sahi khudingi amuktang ko high priest na purohin makongna ani shuba ka habidi ekhona asang bampham aduda sangani not without blood ko I yaudana natana I puraga which is offered for himself ma masagi dama katsagani and for the errors of the people mi gidama high priest na tawdije masagi dama hana kalani adubu verse 11 de yengjiko but adubu Christ being come and high priest of good things to come la kadabadugi purohit mako oiraduna Christana by a greater and more perfect tabernacle mapung pha be hena sauraba ekoi gi sanctuary amagi mapana ko not made with hands ekoi miu bena sembana taba that is to say not of this building ekoi na miu bena sembana taba ekoi miu bena sabana taba ali sanctuary da prabhu na kesu lebiroi ko adu ishor na semba haibani Hebrew item chapter item ko na pali ngani verse 12 kamai changbring neither by the blood of goats and calves ko na salaba masa natraga hamengi ina nate hai sida but by his own masa amaki ina he entered in once into the holy flesh kwadi ga seng mafam aduda mahana amutang sange ba masa amaki I puraga havni ko koina hoju prabhu na cross I tabi khre hairi ba do maki I do adu puraga showing mamang having obtained eternal redemption for us ekoi gi da mahana havni prabhu na cross I tabi khre ko adune asmai torga prabhu na hauji masi sangba 1844 gi matuna danen 844 gi matuna 1844 ko ba prabhu na hoji changaga ikoi gi damako pap sangdok gi thabak che housik lai dibene ma masama ki I du go loina aduga Hebrew 9:22 da khona ngai na hiram khudim da pap have se kedoba I yaw dan de sam thokpa leite habne aduna masi I tabana pap copy bani have se masi na day of atonement do masi gi thorum do asmaina loire masi gi anti type se yengse is now sing masigi doctrine ase khangda baduna maram oidana hoji akhona protestant isinaw sinako aran khubongi maram aran bo pa kemam sandui ba khona prabhu da thajar gadi ore akhona ko papun hongba darkar ite akhona pap torsi ai haiba adu gumba malai madu aran bani hoji deo atomic gi matam da pap haidok chada ba ma ki pap thadok tadana pung wadana leiba mi ado thoksadana leiba mi do hek arona khoina high priest atuna aseng mafam dei tholopo matamda punwa da mi do ishon hato khane ba ikoi jo hujini sargada ikoi gi dama wain bagi thabak masibo khena wain bagi thaba har ju khangnai masibo pap sengdok bagi thaba copy ba samtok bagi thabak je hodi uji chathare ba asi prabhu na hek sanctuary manung dagi hek tholopo matamda loire ikoi chance laitre huji ikoi chance lai prabhu na tholakte hek tholopo matamda magi high priest ki garment da lokthokpo matamda prabhu na ani shubala ane ba hujite dandi pini ngai gi dama ikoi la khra khane ba adum matamda di ekhoi upai lai roi khoi lamchar hongba yar roi ko masini masigi type amasung anti type do khoi yingminar si ai chamna samna haijagrage huji habdu gi matungna Leviticus section gi 29:30 da 10 de gi khona taret suba thagi numit tarani suba sida day of atonement pap copy ba sangdok pi gi thabak tawe masi danen 8:14 gi matungna masi numit sahi lising ani ge sahum loibada masigi sanctuary sengdokne amne masi sarga goiba sanctuary ni sengdokpa ki thabak ne deo beto men abdi sanctuary sengdokpa ki thabak pap sengdokpa ki thabak adubune
masi ekhona calculation gi matungna bible na pibo gi matungna 1844 gi october 22 da masi taki masi dagi haukhre habne Leviticus section gi 15 to 19 da haidiba sanctuary je sengdoe maduda khonka koina ishor gi hameng asai na panjaki ba hameng do maduna magi e khiklaga sanctuary sengdopi thabak to early sanctuary ko sarge gi eba sanctuary ji 3 gi 1920 da aduna sarga dagi ekhona prabhu ji kristna high priest ama oina tawba dugi mapan akhoi gi papa se sengdopi gi thabak tawgneba acts 3 gi 1920 da akhona hoji prabhu ki mamang da lakse akhoi gi pap kopi ni ngai gi da marje prabhu na akhoi gi pap sengdopi gi thabak ni sanctuary dagi Leviticus 16 gi 2 da ishorna asengba day of atonement gi numita ishor gi presence so most holy place lay aduna Daniel 7 gi 9 10 da masi most holy place da ipa ishorna masi changbagi sing sagadul singna khoina wayan ba hangtopagi do madugi sinna do khoina ure lairi sing hangto wayan bagi thabuk to tawre habse aduna mi amagi pap copy ring mamangda aigi pap se leibra leitabra habse pap haidok tabra ji yengai dama record book to ne yengane ba sikhiba mi sing do madu ma pa haidok sakibra haidok kidabra prabhu da thajabra thajadabra shogi athang aprangak tabra do to yengane ba yengbugi matun wail ani ko masilare adu Leviticus 16 gi 4 to high priest na ma aseng mafam gi da mana thorang tawragani ko aduna 7 gi 13 14 da Daniel 7 gi prabhu ji sukristna aseng mafam da ko sagadu singna ko ma se pura khirameba Exodus 28 ki 9 to 21 da high priest na Israel masa singi ming ko magi thabak ta yawba khuna breastplate haire aduga on his soldier when he entered into the magi mareng banda yandar ga sembado madu pura ne ba aduna prabhu Yeshu Krishna ekhoi pang khudum ki ming khange ekhoi gi pa khudum sang kharba bu kono ipai sho amusung sagadu singi mamang da man haijabe gi thaba se tawragani masi kawgunu prabhu na ekhoi gi damak bubi khramni nang aigi ming se prabhu na loina khange bubi khramni ha se kawroi Leviticus 16 ki 20 da high priest na sanctuary manung dagi tholokpa matanda aikona pap shoga yanada ba pap makai do reconcile to ba yasna ba gi thabak pap sengdokpa copy daga kona sengdokpa gi thabak to loireba masini ko aduga Revelation 22 gi 11 12 ta prabhu na tholokpa matanda mana laukthoni aduna dharma chemba mi aduna dharma chenduna laisarasunu pap tawba mi aduna pap tawduna lairasunu asengba mi aduna sengna lairasunu aina mana masi laukthoneba madu laktho matungda loikhre ko aikoina haidi loire hadi aikoigi close of probation do loirabni masi prabhu na tholokpa matamda loirabni hori tholok 16 ki 20 ada sen khudimak to kanada scapegoat shikrani pitibda leiba aikoi kudungna tawriba papki man khudungma sa kanada sirini saitan sirani aduna Psalm 7 ki 6 sin will return upon the head of the originator of sin papki mako iriba saitan da pap khudimak ki dandi je mongoda phanglaneba asumai tawduna day of atonement khona pap sangdopigi thabak se asumai na tawrani snapsa masigi kumai ase asuki matik maru oiba kumai amane ba mase hoji masi sargada sathari ekoi dama aduna ekoi gi thawdandi koina thawai waraga ko ekoi gi pap haidok charga aigi punsida thadokpa ngamgidaba pap leirsu prabhu da sangjaraga prabhu na ekoi da sakti pigini prabhu na ekoi gi pap kopi ngai gi dama sire prabhu gi mapana khoina asangma punsi ma hingai gi dama ngon sangjaraga mahana piba thaujan ma ki piba sakti ma ki grace adugi mapana ekoi gi pangana nataba prabhu gi pangi mapana khoina pap khuding mase thadolaga kudum chalaga ekhoina hingba mi ama orse adoi tadi prabhu na ekoi gi pap kopirani prabhu lakmu matam da khoi sarga da chapangangani aduna taba taragadi prabhu na panang si hairaga jo khoina pap puning hongdana leiba tadi prabhu na khoi bu kan bibe ngamoi wasina deo atonement gi kwadi maru oibaduni tariba myam khuding ishona bopi wasno pathna tawse sargada leibe payam thaga sare ai khoina hoji pakhrabana ki deo atonement khoi gi pap sengdok piba kokpi ba numit asigi maram dei khoina tamkhare khoi joji thawai wajaduna panak na phamda sangjaduna khoi gi pap makai thadokna ai khoi pap kokpi bangam misa mo hebiu ta leiba me pang khudi makse so asigi mam panai taba bor se pinabiu prabhu gi minda kurum jari amen